ngasi numida waram phongkiba tongan tongan ba manipuri sipong sing amasung thokiba thawdo wathok singdagi maruibi i paw sing miyamda thamsagi amnada anobu district semkiba Kangpokpi gi masa maring sangdorakliba yengsindabi yaroi ethnic line da satkibana ngasi gi irang thoonbada mating oiri se minister ngasi chatakiba taranithoi suba Manipur Legislative Assembly gi taruk suba session gi aroiba numit ki ayuk ki mifamda Kamjong district ki Fungyer Kendra gi MLA Laisio Kaising gi calling attention motion nama ki pakumda home amadi revenue gi thapuriba se minister N Beren haikre Manipur gi Hoba district taret sem kiba sida district administration na yenglaga sem kiba district asi political amadi ethnic line da hena sakhibana anobu district asida khul kaya masa masa gi hana lerama district to oina pulle haibaga loinana anobu district semada Kangpokpi district asisu amoire district asigi masa maring asi hana ngaprum singjin kauba asi Scotland haina ontok lamde semdok na bohona bada yadaba kya tholak badigi ayet boidi anobu district sing asi amuk hana belaship CSO miyam gi mihut sing yauraga se minister gi office ta phamina danu wareb lawba mathau tari haina phongdokre wafam asing asi satakhiba assembly mifam gi wang pokum loiraba matungda Fungyer Kendra gi MLA Laisio Kaisingna se minister gi pungning sing sinduna anobu district sem ki basida boundary gi sayenaba laikhiba gi resort tawdana laikhiba sing asina hauji Kamjong district ki manung hanjina leiba khul kya Kangpokpi district ta leiduna miyoi kya Kangpokpi da satna pohona bada amadi Kangpokpi district ta leiba Sadar Hill na mawong maril tadana leiba sina awaba mayok nare haiba wafamda yumpham oiduna pukhatkiba motion gi pakumda se minister na assembly da phongdokibani se minister na makata na haikibada matam sangna hiramasi gi matang na pendraba kayana lainga ka district boundary gi demarcation gi matang na MOU tara hena inarabasu haujik thabak pangtok ngamdana adum laidi district sem ki bas lainga ta kanana bani haiduna lakti amaromda political convenience amadi ethnic line support ni tawi Laidiba district sing na masa masagi aigi haibarom da sale Sadar Hills Kangpokpi gi masasi Bishnupur Yaripok Thaubal Imphal West ki mafam kya da sanduk libasi semdokpa mathau tare anobu district semba sida district khara da yellow ngai digi laminarak laba phawba tax komba sathok sinda phawba check tawre habigi wakat kya Kangpokpi manungda Naga sing awaba thengnare lainga ki beneficiary phangdabagi wakat laire masi yamna leibak thibani haiba wafam se minister na phongdokhi boundary gi sayenaba yengsinanaba justice amana lusingba commission gi report pi khalaktana adum laidi mamang gi asoiba sing sumthoknaba honaba tangai fadana community sing gi mihut CSO sing yauraga committee semdunu yengsinba matoktai district boundary semdoknaba drone fawu siznari district sing da lairiba miyam gi yenglaga mafam sing adugi district police na atopa district ta lairaga su anakpada Punshin bada akaiba leiru haiba wafam sing phongdokhi atopa paomna Kukizau MLA tarana apundagi saktam kai heloi hairakpada Manipur tangduloi taba lakani joikisan ngasi aroiba numiki tarani thui suba Manipur Assembly mifam gi wahang pakum loiraba matung 0 hour gi matamda Thangmaiban Kendra gi MLA KS joikisan haikre haukiba irai numiki Assembly gi mifamda opposition gi MLA mangana Manipur gi iranga mari leidana private member resolution lauraga prime minister unasi haiba member resolution adu assembly gi speaker TS Saitrabatana ayaba pikhibadu thagat ningai ne haiba wafam phongdokre MLA Joy Kisan makhatana haikibada haukiba sahi gi me ahum digi haurakhiba kangluk irang sida assembly gi Kukizau MLA tarana Manipur gi apun masaktamda kai heloi hek hairakpada thoklibi irang asi soidana sada maudra hanthan gani haina phongdokhi amaromda Pungfam asigi tanja laudana Works Minister Gobidas Konthojamna PB statement amada phongdokhibada opposition MLA singna maram khara pisinkiba sima ngakningai oidi asiguma thawong asi Lok Sabha rasu Congress na House ki leader oiriba Prime Minister gi warol tabigi mahut boycott tawusina thoidokna ngakningai oidi haina phongdokhi amaromda ngasi loisin ki batarani thoi suba Manipur Legislative Assembly ki taruk suba session numita opposition MLA sing amata lakidre Wang pakum matam na su MLA sing laktabana pung amarong ki matamado minute kun loisin ki ato papa madana opposition gi khonjal namsin duna thambadagi opposition MLA manga mak house gi mapan thokibani MPCC
ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯈꯣꯟꯖꯦꯜ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯑꯣꯄꯣꯖꯤꯁꯟ MLA ꯃꯉꯥꯃꯛ ꯍꯥꯎꯁꯇꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯋꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯈꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯛꯇꯗ ꯄꯨꯈꯠꯄ ꯌꯥꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨ ꯍꯥꯎꯁꯅ ꯔꯤꯖꯦꯛ ꯇꯧꯔꯛꯇꯨꯅ ꯈꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤꯗꯦ꯫ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯖꯦꯔꯣ ꯑꯋꯥꯔꯗꯁꯨ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯣꯄꯣꯖꯤꯁꯟꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝ ꯑꯃ ꯀꯔꯤꯒꯤꯗꯃꯛ ꯔꯤꯖꯦꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯈꯣꯟꯖꯦꯜ ꯅꯝꯁꯤꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MLA ꯃꯉꯥꯃꯛ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯐꯝ ꯈꯟꯅꯁꯤ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ MLAꯁꯤꯡꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ PMOꯗ ꯆꯦ ꯊꯥꯕꯗꯁꯨ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯔꯨꯂꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯦꯔꯦꯟꯅ ꯂꯨꯆꯤꯡꯂꯒ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯂꯤꯡꯒꯤ MLAꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯍꯥꯎꯁꯇ ꯄꯨꯊꯣꯛꯄꯗ ꯔꯤꯖꯦꯛ ꯇꯧꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NIT ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯂꯥꯛꯈꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇꯔꯅ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟ ꯇꯧꯔꯦ꯫ ꯖꯌꯥꯟꯗ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯂꯥꯛꯈꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇꯔꯅ ꯆꯍꯤ 10 ꯍꯦꯟꯅ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯁꯥꯃꯣꯝ ꯖꯌꯥꯅꯟꯗ ꯀꯧꯕ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2012ꯗꯒꯤ ꯏꯪ 2015 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ 50 ꯔꯣꯝ ꯂꯧꯈꯤ꯫ ꯁ꯭ꯇꯥꯐ ꯂꯧꯈꯤꯕꯗꯨ ꯑꯣꯄꯟ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯊꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥꯟꯒꯤ ꯑꯦꯛꯁꯄꯥꯔꯠ ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯒ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯇꯥꯏꯃꯤꯡ ꯑꯁꯤ ꯆꯍꯤ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯁꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯥꯔꯣꯏꯗꯕ ꯊꯕꯛ ꯄꯤꯔꯣꯏꯗꯕ ꯄꯣꯁꯠ ꯇꯧꯕ ꯌꯥꯗꯕ ꯑꯃꯠꯇ ꯊꯤꯗꯅ ꯔꯤꯒꯨꯂꯔ ꯁ꯭ꯇꯥꯐ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯑꯃꯗ ꯅꯧꯅ ꯂꯥꯛꯈꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ MUꯗꯒꯤ ꯗꯦꯄꯨꯇꯦꯁꯟꯗ ꯂꯥꯛꯈꯤꯕ ꯔꯦꯖꯤꯁꯇꯔꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯦ꯫ ꯑꯣꯖꯥ ꯂꯧꯕꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯗꯕꯒꯤ ꯃꯊꯛꯇ ꯑꯣꯖꯥ ꯂꯧꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯧꯅ ꯂꯥꯛꯈꯤꯕ ꯔꯦꯖꯤꯁꯇꯔ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕ ꯗ꯭ꯔꯥꯏꯚꯔ 2 ꯑꯃꯁꯨ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯖꯔꯒ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯥꯎꯠꯁꯣꯔꯁ ꯇꯧꯗꯨꯅ ꯊꯕꯛ ꯍꯥꯞꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯍꯤ 10 ꯍꯦꯟꯅ ꯀꯣꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯕꯦꯁꯤꯁꯇ ꯊꯕꯛ ꯇꯧꯔꯛꯂꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯇꯝ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯀꯣꯛꯇꯒꯤ ꯍꯧꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯕꯣꯔꯗ ꯑꯃꯨꯛ ꯐꯝꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇꯔ ꯑꯣꯏꯕꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯔꯒ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯔꯥꯏꯠ ꯉꯠꯄꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯍꯥꯟꯅꯅ NIRF ꯔꯦꯡꯀꯤꯡꯗ 95ꯇ ꯂꯩꯔꯤꯕ NIT ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯒꯅꯤ꯫ ꯃꯗꯨꯅ ꯅꯧꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯑꯐꯕꯗꯒꯤ ꯇꯦꯛꯆ ꯈꯨꯗꯤꯡꯃꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨ ꯍꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:10 ꯔꯣꯝ ꯇꯥꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯔꯤꯆꯔ ꯁ꯭ꯀꯦꯜ 3.2ꯒꯤ ꯆꯥꯡꯗ ꯌꯨ ꯍꯥꯈ꯭ꯔꯦ꯫ ꯌꯨ ꯍꯥꯈꯤꯕ ꯑꯗꯨꯒꯤ ꯏꯄꯤꯁꯦꯟꯇꯔ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯈꯤ ꯑꯗꯨꯒ ꯏꯄꯤꯁꯦꯟꯇꯔ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯂꯨꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏ ꯑꯇꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ 10ꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯝꯗꯤꯡ ꯏꯗꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯦꯋꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫
ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗꯤꯡꯗ ꯂꯩꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯦꯟꯀꯣ ꯀꯣꯂꯦꯖ ꯀꯣꯝꯂꯥ ꯊꯥꯕꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯨꯔꯈꯥꯏꯕꯝ ꯍꯔꯤꯗꯥꯁ, ꯂꯦꯋꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯖꯤꯠ ꯁꯨꯔꯈꯥꯏꯕꯝ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯇꯨꯡꯂꯝꯆꯠꯇ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯑꯆꯨꯝꯕ ꯈꯨꯗꯣꯜꯄꯣꯠꯁꯨ ꯄꯤꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ KNTLꯅ ꯑꯊꯧꯕ ꯔꯣꯀꯤꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯜꯒꯤꯗꯃꯛ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯀꯨꯝꯕꯤ ꯂꯩꯔꯛ ꯑꯆꯧꯕ ꯂꯩꯁꯪ ꯂꯩꯀꯥꯏ ꯂꯝꯄꯥꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯇꯨꯔꯕꯨꯡ ꯕꯖꯥꯔ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯤꯉꯣꯝ ꯔꯣꯀꯤ ꯑꯄꯣꯛꯄ ꯇꯣꯝꯕꯒꯤ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 90,000 ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯀꯃꯤꯇꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯅꯥꯎꯕ ꯑꯉꯣꯝ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯔꯣꯀꯤꯒꯤ ꯑꯄꯣꯛꯄ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯉꯥꯝ ꯑꯣꯡꯕꯤ ꯁꯄꯅꯥꯒꯤ ꯃꯐꯝꯗ ꯈꯨꯠꯁꯟꯅꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯊꯤꯉꯣꯝ ꯔꯣꯀꯤꯒꯤ ꯑꯄꯣꯛꯄꯤ ꯁꯄꯅꯥ ꯑꯁꯤ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯊꯤꯉꯣꯝ ꯔꯣꯀꯤꯒꯤ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ KNTLꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯈꯦꯜꯂꯝꯕꯝ ꯕꯣꯕꯤ ꯌꯥꯎꯅ ꯑꯇꯩ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯃꯍꯥꯔꯥꯖꯥ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯤꯌꯥꯝꯒ ꯎꯅꯕ ꯃꯇꯝ ꯈꯔ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯅ ꯂꯦꯞꯄꯨꯕꯗꯣ ꯂꯥꯛꯂꯤꯕ ꯁꯇꯔꯗꯦ ꯇꯥꯡ 13 ꯊꯥ 9 ꯏꯪ 2014 ꯑꯃꯨꯛ ꯍꯧꯖꯔꯅꯤ꯫ ꯁꯇꯔꯗꯦ ꯈꯨꯗꯤꯡ 11 AM to 2 PM ꯃꯤꯌꯥꯝꯒ ꯎꯅꯖꯒꯅꯤ꯫ No appointment is required. Please do visit at my residence ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯄꯅꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒꯦ꯫ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯃꯥꯔ ꯑꯃꯗꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯏꯔꯥꯡ ꯃꯈꯥ ꯁꯥꯡꯊꯍꯟꯕ ꯄꯥꯝꯕꯁꯤꯡꯅ ꯏꯟꯁꯤꯜꯂꯕꯁꯨ ꯖꯤꯔꯤꯕꯥꯝꯒꯤꯗꯤ ꯂꯩꯉꯥꯛ ꯌꯥꯎꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯄꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯅ ꯇꯞꯅ ꯇꯞꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯊꯥꯗꯧꯒꯤ ꯑꯆꯧꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯂꯩꯔꯤ꯫ ꯃꯥꯔ ꯑꯃꯗꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯟꯗꯤ ꯏꯪ 1968ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯁꯤꯡ ꯈꯟꯗꯣꯛꯄꯅꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯗꯤ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯆꯪꯏ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯄꯥꯁ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ 2024 ꯈꯟꯅꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ MLAꯁꯤꯡꯅ ꯄꯨꯈꯠꯂꯛꯈꯤꯕ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯀꯣꯔ ꯏꯁꯨꯁꯤꯡ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯍꯧꯗꯕ ꯂꯩꯇ꯭ꯔꯦ꯫ ꯀꯣꯔ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯍꯧꯔꯦ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯀꯤꯂꯣꯃꯤꯇꯔ 190 ꯑꯊꯨꯕꯗ ꯈꯥꯕ ꯍꯧꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯤ꯫ FMR ꯂꯧꯊꯣꯛꯄꯒꯤ ꯃꯊꯛꯇ NRC ꯆꯠꯅꯕ ꯉꯥꯏꯕ ꯑꯣꯏꯅ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯨ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯁꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯆꯨꯝꯕ ꯑꯗꯨ ꯄꯨꯊꯣꯛꯅꯗꯨꯅ ꯗꯤꯕꯦꯠ ꯇꯧꯅꯁꯤ꯫ ꯁꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯣꯄꯣꯖꯤꯁꯟꯅ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯂꯥꯟꯅ ꯄꯥꯎꯊꯣꯛꯂꯤꯕꯁꯤꯡ MLA ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ꯫ CMꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯉꯥꯛ ꯍꯦꯛ ꯄꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯠꯁꯤꯗ ꯂꯥꯏꯔꯕ ꯂꯩꯍꯟꯗꯕ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯁꯤꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯌꯦꯡꯕ ꯉꯝꯖꯗꯕꯁꯤꯡꯒꯤ CM HT, ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯒꯤ ꯁ꯭ꯇꯥꯔꯠꯑꯞꯅꯆꯤꯡꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯍꯧꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯟꯒꯤ ꯂꯝꯗ ꯍꯦꯟꯅ ꯐꯒꯠꯍꯟꯅꯅꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯍꯧꯗꯣꯛꯈꯤ꯫ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯁꯤꯗꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯐꯒꯠꯂꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯄꯣꯖꯤꯁꯟ ꯂꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯀꯤ ꯁꯤꯡꯇꯝꯒꯤ ꯃꯔꯤ ꯂꯥꯞꯊꯣꯛꯅꯔꯝꯕ ꯑꯗꯨꯁꯨ ꯅꯛꯁꯤꯟꯅꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯒꯣ ꯇꯨ ꯍꯤꯜꯁ ꯃꯤꯁꯟ ꯍꯧꯗꯣꯛꯇꯨꯅ ꯆꯤꯡꯇꯝ ꯈꯦꯠꯅꯕ ꯊꯝꯗꯅ ꯃꯥꯟꯅꯕ ꯊꯣꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗ꯭ꯔꯒꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯨ ꯑꯃꯅꯤ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯒꯗꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯔꯒ
ꯁꯨꯝꯖꯔꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯄꯗꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯃꯤꯁꯟ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯧꯒꯠꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯈꯔꯅꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯣꯏꯔꯤ꯫ ꯃꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯝꯖꯥ ꯏꯪ 2018 ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 3,003 ꯔꯣꯝ ꯐꯥꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯕꯦꯜꯗ ꯆꯠꯈꯤꯕ ꯌꯥꯎꯈꯤ, ꯈꯔꯅ ꯀꯟꯚꯤꯛ ꯇꯥꯈꯤꯕ ꯌꯥꯎꯔꯤ꯫ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯑꯄꯨꯟꯕ ꯀꯦꯁ 2,013 ꯂꯧꯈꯠꯈꯤ꯫ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯂꯩꯇꯦ꯫ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁꯤꯑꯦꯝꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ILP ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯆꯠꯅꯍꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯔꯕꯁꯨ ꯄꯨꯔꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ NDA ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ILP ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ILP ꯆꯠꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯏꯁꯇꯦꯠꯁꯤꯗ ꯀ꯭ꯔꯣꯔ 12 ꯔꯣꯝ ꯏꯁꯇꯦꯠ ꯔꯦꯚꯤꯅ꯭ꯌꯨ ꯀꯥꯕ ꯉꯝꯂꯦ꯫ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯥꯡꯕ ꯈꯛꯅ ꯌꯥꯔꯣꯏ, ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯆꯪꯏ꯫ ꯆꯍꯤ 30 ꯍꯦꯟꯅ ꯂꯥꯎꯔꯕꯁꯨ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯏꯁꯇꯦꯠ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯉꯥꯡꯕꯗ ꯆꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯊꯩꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯐꯠꯇꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯄꯨ ꯄꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛꯀꯤ MP ꯏꯂꯦꯛꯁꯟꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯥꯗ ꯀꯥꯍꯜꯂꯨ, ꯂꯟꯖꯦꯟꯅꯔꯕꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯊꯥꯖꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯍꯧꯕꯗꯒꯤ ꯎꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ PSꯅ ꯀꯣꯟꯕ ꯃꯐꯝꯗ ꯀꯨꯀꯤ ꯅꯨꯄꯤ 2ꯕꯨ ꯃꯐꯤ ꯊꯣꯡꯗꯨꯅ ꯄꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯋꯥꯟꯊꯣꯛꯍꯜꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯃꯥꯏ ꯄꯨꯔꯒꯅꯣ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯊꯝꯈꯤ꯫ ꯂꯟꯖꯦꯟꯅꯔꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯃꯦꯠꯁꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯍꯟꯅꯅꯕ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯁꯤꯗ ꯃꯌꯨꯝꯒꯨꯝꯅ ꯂꯩꯕ ꯌꯥꯅꯕ ꯌꯨꯝꯁꯤꯡ ꯁꯥꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯩꯔꯥꯎ ACꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯤꯗꯕ ꯃꯇꯝ ꯑꯗꯨꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC, SP ꯑꯃꯗꯤ OCꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫